vote lepsari basi kari maram gino haibada ai haijege handak lakador ba taras suba lok sabha gi mikhanda ai hanga jimul kun sarma ai hangna independent mire amo oina songthok saba sida kari gumba miyam nungsibiduna mikhanda mai pahan birabadi amukasu hanna miyam mamangda ai blood signature togeduna wasak sagani loina na miyam na piba sibagi sara ta harauna lojagani jimol kun sarma aina lok sabha gi mikhanda songthorpagi maru oiba maramdi manipura leiriba thabak phangdaba mioi la nipal ro laraba sukham nombam khangdana leiriba nupi angang sing opi nei biba nomugi chara amatang phanglabani khanduna kaithel da phamjariba parba usatana kuplaba imai ben singda opi nei biba laraba sermatik chana tangro ngamjadraba mioi sing naraklaba matamda hidak leiba ngamdabadagi asibagi khayata takiba mioi singna phamam thokpa mate amata phangandaba haiba sing asi yenguraga jimol kun sarma ahangna imam manipur si mangi batare haijuna mikhan sida songthok jarakpani hana miyamgi mp mihut oina mikhanda ka kharba en tombi ts sawba wa yaima ts maina makhoising si praja singidamta khandraba masai oijaba thiba oiramle aduga Dr. M. Nara Su Minister Kayarak oiramle adubu mahaksu sin khaktang phajaba prajagi khandaba mi oiramle maram aduna misak khangna vote pibiu kariuma ahanga MP mihut oina karaklaba aduga miyamgi mayokta thabak phattaba thabak tawraklaba miyamna aibu sibagi sara pibibada harauna yazagani ahangna mikhanda mai palaga tawgadaba thabak thoram sing makhada bijari ahambada ayhaki thagi oina phanglakpa tolo committee ama semlaga committee dugi khuthangda loina aigi tolo kathok sagani ani subada ayhaki sahi MP fund amasu phanglakpa sen khudimak haibadi sitting allowance the akhoi phangam mayam am leiri adu punna huziki committee si dugi jab manam committee duda kathok sagani manipura kathok pasi karmana kathok kan aiba court ta aina affidavit tawraga ai phangmo khudimak katho haidana adugi niyom am lei adu kathok aga ai wonam ta phangaroi committee duda dum pigrene manipura leiriba ana layeng sang rims jenims amadi government hospital sing da layeng mongamdraba manipuri mapan da layeng ma lakpa khudima MP quarter da lemna lehenduna sabagi satpagi bhara khudima tawjagani amasu aina lemna layengan ni mari subada ayhaku nusibduna MP oibagi khudung sabdu pibirabadi prime minister ki mire ama oina chongthok sagani aduga prime minister oina basu hona sagani no istagi prime minister amatta ngasi bawa mukhidri aduga president di PS amana amutan hoigi mana honadri manga subda UNO secretary general soidana oina ba ma haki niyom da ina khona sagani aroi bada kana gumba mioi amana MP di mire ama oina chongthok pi ge khalabadi ayhaku na igi sahi tawbiduna leba ki damang kathok pi ge khanbiu amasu miyam da su khanganbiu loina na warak watem bangam ba organization sing natraga praja na sibagi sara pi bada isana yazere hajana soi tawbangam ba
miyoishinda vote lepagi ayaba pibiyu karigumba hariba sing ngamdragadi hariba sing asi ngambiradi ayha